Manipur gi Erang Asi tha manga taruki Manungda Loisinba Ngamlagani. Erang Asi loisinaba kukizo amadi mitai furuki luchingba singa wari sananaba emisiary hablay CM. Pau asi kanglaipaki maira pausi dagi lakhwatjabane. Manipur da thogliba chahi amaga tha manga sujilaklaba kanglup anigi sathiraba lana se. Tha manga taruki Manungda Loisinba Ngamlagani. Masigidamakta kukizo amadi mitai furup singi luchingba singa wari sananaba emisiary ama hable haina Manipur gi Chief Minister Biren News agency ama oiriba PTI na lauba interview amaga mari laina na phongdokhrei. PTI na lauba interview asigi paukhumoi na Chief Minister na makhata na phongdokhibade. Manipur gi Erang Asi tamna nemtharakpagi achauba mami tare. Oirakliba phibam asi yengluragade center gi mateng lauraga Erang Asi tha manga taruki manungda mahuksa gi phibam da hanjilakpa ngamlagani. Masiga iroinana kukizo amadi mitai furup ki luchingba singa wari sananabagi damakta Hills Area Committee gi Chairman MLA Dinganglung Gangmaibu emisiary oina hablay. Nakalani gi wari sanabagi emisiary hapagi khongthang asi ahanbo oina laingakna paikhatpane. Haujik oiriba Manipur gi phibam asida nakalani maki oina wari sanaba khangnatana Manipur da santi puraknabagi damak achauba thaudang lay. Thaudang asi Home Ministry da natraga atopa agency gi khuthang da oiba yai haiba Wapham su CM na phongdokhe. News agency PTI na lauba interview aduda Arambai Tengol gi Wapham palladuna CM na phongdokhibade. Arambai Tengol asi anti-national oigadaba amadi communal oiba thabak amata tawdanaba laingang na paikhalagliba thabak singda Arambai Tengol na mateng pangnaba khangankhiba laikhre. Masiga iroinana Arambai Tengol gi maikaidagi Wapham amata phongdoroktanaba su khanganba laikhre. Arambai Tengol gi maikaidagi su khangankhiba sigi matungin tha manga taruk karigumba Wapham amata phongdoktana laibane. Arambai Tengol asi culture ga mari lainaba loop ama oina semkhibane. Adubu Erang Asi na maram oiraga mitai miyambu ngakthoknaba makhoi khutta khulai paikhibane. Maramdi Erang Asi haugalakpada Erang laksinaba honavada state force amadi central force marang kaina laikhide. Arambai Tengol asi kaidongnungda extremist amadi anti-national oheloi haiba Wapham su phongdokhe. News agency PTI na lauba interview adugi aroibada haujik Manipur gi oiriba phibam asida Chief Minister gi famdagi resign tawdriba karigino haiba wahangi paukhumda CM na phongdokhibade. Karigidamakta no Chief Minister famdagi resign tawgadoribano mahak kanagisu maral hukhiba amade scandal amata dasu senakhiba laite. Mahakti lamdam asida illegal immigrants sing khangdoknaba popi pambi paksana thavadagi kannanaba honakhibane. Mahaki mathaude Manipur kanbane. Masida CM gi famdagi resign tawbagi Wapham laite. CM oiriba mahakpu mitai ama oina ubigano Manipur pumbagi CM oina ubiyu haiba Wapham su phongdokhe. Mamata Banerjee na phongdokhiba Wapham political leader amana Ngangadaba Wapham Natte Biren. Pau asi kangla pau siadagi lakhwatjabane. West Bengal gi Chief Minister Mamata Banerjee na North East region gi matang da phongdokhiba Wapham adu political leader amana Ngangadaba Wapham Natte haina Manipur gi Chief Minister Nongthongbam Biren na react tawrakle. Wapham asi Bangladesh da thogliba Erang asida Prime Minister Narendra Modi na mai chuganu haibana chingba Wapham kaya West Bengal gi Chief Minister Mamata Banerjee na miyam gi mifam amada haikhiba Wapham adu react tawraduna Chief Minister Nongthongbam Biren na phongdokhibane. Hiram asiga mari lainana India Today gi report amada Chief Minister Biren na phongdokhiba Wapham palladuna hai West Bengal gi Chief Minister Mamata Banerjee na North East region gi matang da phongdokhiba Wapham adu masagi mathau masak khangdabagi wangang ne. North East region da karigidamakta threat tawribano haiba Wapham su Chief Minister Biren na Mamata Banerjee da hangkhe. Asigumba wangang asi akanba mawongda condemn tawe. Maram aduna North East amasung laibak asigi miyamda Chief Minister Mamata Banerjee na ngakpinabagi damak sengdokadabane. Maramdi Mamata Banerjee gi Wapham adu nungsinadana amadi crime gi thawongsing thongnabagi maruhunbane. Khaidok khaijin gi politics tawraga crime thongnabagi thabak Mamata Banerjee na tawroidabane. Miyam gi luchingba ma oiragade asigumba thawong asida yawroidabani haina Chief Minister Biren na Mamata Banerjee gi mafamda phongdokle. Anba yabadi Mamata Banerjee na phongdokhiba Wapham asigi matangda Assam gi Chief Minister Himanta Biswa Sarma nasu akanba mawongda react tawba laikhravane.